Maitai Cookie gi haidi conflict se adumak lairi bane si loidringai da amuk series of unwanted incidents se adumak thokli haitare sigi matang sida akhoi gi hek thoklek liba mayam se da deputy chief minister na ojana su mamang da pan biki matam da akhoi gi government se fail oi bagi matang mu se hek palli aduga akhoi gi kamaina handle tawke haibadu su yeng se haiba wafam su mamang da phongdok pikrabani adubu asmaina series of unwanted incident lairak pa matam se da deputy chief minister na hek phongdok pa wafam da akhoi gi FIR tawre aduga NI da sinare haiba wafam hek phongdok pi wafam dum leiri matang sida lakchaning wafam hek sumaina responsibility ma iwat wat padang no uba adumaina uba adugi mathakta ojana ikoi gi handle se kamaina tawhaning haiba wafam dune lakchaning wafam se kai thambini nasi FIR da sin FIR tawre hoi adagi NI da sinare ni habse masi yamna common noire haitare ko masi yam tohina Tanaraba, Angang Sing Nagasu, Kogi, Pagi, the Udasuyam Siznaraba. From Amunia, the Marak Shesita, I am Nuaiba, I Kogi, like the Tokiva Haitareko. Moksha Kogi 1992, the Kogi Tawanda Labor, SCTC, Hanama, Labani Madugi, Tennis Union Gizan and Secretary, Wajaramia Isasi. Rimatamda, Aquina, Point Tramatoya, what demand. Pareng amakako charter of demand amakak akui Directorate of Industry da akoina demand tawi matam da joint director oibiramba nupa ama laiyebako maga khoige hek sum phamina basida discussion si sum tawri ni ko point drama thoi sigi matang sub discussion tawbada masigi wafam simadi masi next plan da khanarake sum haiba a point ama haikan da masimadi next plan da khanarake sum haiba ana khoigi kano da haujiki Chinese Union dugi akhoi colleague masenji sum phamina wari utai sum chano da phagi oina naki wafam to next plan da khanarake hayeng sakam samina siraga ine ha so next plan da khanar si gain sumai sum phagi to na pai tare sumaina haujiki FIR tawre legi NI da sinarani ha base masi ha common noiba aduga sum nakalam rom da su masi nokning basu phorok pai tare ko state city government se responsibility si am thina phagi darak pai tare ko adi tangka ma sum ui state sina magi government sina akoi lobam thokpa magi commitment to magi responsibility to lohani aduga investigation se state ki government ki prerogative tako yamna puksel sieng na kana gomba amate ki khut changandana yamna fazana time bound da effective way by investigation tawraga miyam da leiriba ko yi law enforcing agency singsigi government ki adugomba magi credibility magi reliability do madu chapchana miyam da madu ki thajabado miyam da utkadabani thajabado miyam da thamgadabani habse government ki responsibility ni habse masimade roi masi wafam sidai thamchake hoi thagacher ja duga makata na muglak cha badai khoi gi ngarang se nungtil khang autana pung khara nong chu badagi khoi gi khudong cha da mayok na ba khara thengna ba dum leire impal gi jaga sing da di khoi gi pat ol le ha ba wafam ja dum pau che sing da phongdok na ragli swai se da lak chani ba se khoi gi itat tat tan su dum panara ba haidi ichau thoklak pa matam da di sumaina tawga da buni tawroi da bani ha ba wafam se dum akhang hai ka mana su dum ngak leite mo che dum thamna ra bani du hek loi khra ba matung da di ikau kaung na ba gi phibam am leire se sai matang da di kari habi ni ngoza sai da ne khoi gi leiriba ngasi phau bada khoi gi 1947 da British ki makhutta gi Manipur se khoi ningkha tamba adu da amuk 1949 da Manipur se India gi phibanung da yawba adu da gi hauraga ngasi phau ba gi laiba consecutive hoiba Manipur gi administration singko adu masi sana akoi gi state ki adumba kano mihut akoi khanjaraga mihut singduna lengak chaba 1963 dagi chief minister ga leiraga lakchakhiba ko sigi akoi gi kano lisang sit pasi sigi kano siresida haujik phau budane akoi gi leriba planning se yamna systematic oiba sahi khara sang na chatpa yaba generation khara chatpa yaba comprehensive hoiba yamna strategic hoiba adumba tungi generation gi hoiba karamba planning ama
maram chaba karama planning among ngasi fawbada state situ urabage hoi state amo hoibaki